ꯄꯥꯎ ꯇꯝꯅ ꯇꯝꯅ ꯁꯨꯔꯦꯁꯅ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯃꯥꯡꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕꯗ ꯆꯟꯗ꯭ꯔꯀꯂꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯃꯤ ꯂꯣꯏꯅ ꯁꯤꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯇꯤꯌꯥ ꯊꯨꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯃꯌꯥꯄꯨꯔꯗꯗꯤ ꯑꯍꯤꯡꯒꯤ ꯃꯇꯧꯒꯨꯝ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯊꯧꯅꯥ ꯐꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯒ ꯃꯇꯥꯏ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤ꯫ ꯆꯟꯗ꯭ꯔꯀꯂꯥ ꯃꯁꯥꯅ ꯈꯪꯖꯩ, ꯑꯗꯤꯇꯤ ꯃꯁꯥꯅ ꯁꯤꯖꯕ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯗꯤꯇꯤꯒꯤ ꯃꯁꯥꯗꯨ ꯃꯍꯥꯛꯅ ꯄꯣꯠꯂꯣꯏꯔꯨꯕ ꯊꯣꯛꯂꯒꯗꯤ ꯁꯣꯏꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯑꯁꯤꯅꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯤꯇꯤ ꯄꯦꯟꯗꯕ ꯊꯧꯗꯣꯛ ꯑꯃꯅ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯍꯧꯕ ꯄꯦꯟꯗꯕ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯏꯂꯥꯏ ꯂꯥꯏꯅ ꯇꯣꯛꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯗ ꯆꯦꯜꯂꯤꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯒꯨꯟ ꯈꯔ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ꯫ ꯀꯝꯗꯧꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯤꯇꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯤꯇꯤꯅ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯅꯥꯛꯇ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯀꯥꯁꯤ ꯀꯝꯗꯧꯅ ꯁꯤꯈ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯁꯤꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯌꯦꯠꯄꯗꯒꯤ ꯃꯤꯁꯤꯡꯁꯦ ꯁꯨꯝꯅ ꯁꯤꯔꯛꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯇꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯃꯨꯡ ꯑꯗꯨꯗ ꯆꯪꯈꯣ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯁꯨ ꯌꯨꯃꯨꯡ ꯑꯗꯨꯗ ꯆꯪꯉꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯅꯤꯇꯤꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯌꯦꯡꯉꯨ ꯅꯤꯇꯤ, ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯝꯕ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯁꯨ ꯑꯩꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯃꯑꯣꯡꯗ ꯁꯦꯝꯗꯨꯅ ꯊꯅꯝꯒꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯑꯩ ꯂꯥꯛꯂꯒ ꯊꯣꯡꯁꯤ ꯍꯥꯡꯒꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯩꯅ ꯆꯠꯂꯤꯕꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯁꯤꯕꯨ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯇꯥꯛꯅꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯇꯤ ꯃꯉꯛ ꯅꯣꯝꯃꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯇꯤꯗ ꯇꯦꯡꯒꯣꯠ ꯃꯆꯥ ꯑꯃꯗ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯍꯥꯏꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯇꯤꯕꯨ ꯐꯝꯍꯜꯂꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯊꯨꯝ ꯈꯔ ꯑꯃꯁꯨ ꯄꯨꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯨꯝꯒꯤ ꯂꯩ ꯑꯀꯣꯏꯕ ꯑꯣꯏꯅ ꯆꯤꯡꯏ꯫ ꯂꯩ ꯑꯗꯨꯕꯨ ꯆꯤꯡꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯂꯪꯖꯥ ꯈꯔ ꯄꯥꯏꯗꯨꯅ ꯂꯩꯕ ꯎꯏ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯀꯨꯏ ꯀꯨꯏꯊꯗꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯤꯁꯤꯡꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯂꯦꯞꯇꯅ ꯇꯥꯏ꯫ ꯌꯦꯡꯕꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯁꯤꯕꯒꯤ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯈꯩ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ, "ꯆꯟꯗ꯭ꯔꯀꯂꯥ!" ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯝꯕ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯟꯗ꯭ꯔꯀꯂꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯅꯥꯛ ꯈꯤꯇꯪ ꯅꯛꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯁꯨ ꯂꯩꯃꯥꯏꯗ ꯈꯨꯗꯛꯇ ꯇꯥꯗꯨꯅ ꯁꯤꯈꯤ꯫ ꯑꯁꯤꯕ ꯃꯤꯑꯣꯏꯗꯨꯕꯨ ꯊꯥꯅꯝꯂꯒ ꯑꯃꯨꯛꯁꯨ ꯆꯟꯗ꯭ꯔꯀꯂꯥꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯈꯨꯡꯒꯪ ꯑꯗꯨ ꯐꯠꯇꯕ ꯁꯛꯇꯤꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯒꯤ ꯃꯇꯧꯒꯨꯝ ꯎꯏ꯫ ꯃꯝꯅ ꯍꯧꯔꯤꯕ ꯅꯣꯡ ꯐꯤꯕꯝ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯈꯟꯖꯤꯟꯗꯅ ꯆꯟꯗ꯭ꯔꯀꯂꯥꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯔꯝꯅ ꯀꯟꯒꯅꯤ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯑꯁꯤꯕꯒꯤ ꯑꯁꯤꯕ ꯉꯥꯛꯇ ꯉꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯑꯃ ꯂꯦꯞꯇꯅ ꯁꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯅ ꯆꯠꯅ ꯃꯟꯇ꯭ꯔꯗꯨ ꯍꯦꯟꯅ ꯀꯟꯅ ꯀꯟꯅ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟ ꯑꯃ ꯌꯧꯔꯛꯈꯤ꯫ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯥꯞꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯨꯍꯥ ꯑꯃꯁꯨ ꯂꯩ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯂꯥꯞꯅ ꯎꯕꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯌꯥꯟꯊꯔꯛꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝ ꯎꯏ꯫ ꯃꯐꯝ ꯑꯗꯨ ꯅꯣꯡꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ
ꯎꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ, ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯁꯤ ꯄꯨꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯤꯕꯒꯤ ꯆꯥꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯅꯕ ꯂꯝꯕꯤ ꯑꯇꯩ ꯂꯩꯇꯕꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯏ꯫ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯂꯦꯞꯇꯅ ꯁꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯈꯧꯅꯥꯎ ꯑꯗꯨꯁꯨ ꯀꯪꯁꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅꯁꯨ ꯍꯨꯝꯖꯤꯜꯂꯛꯈꯤ꯫ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠꯆꯩ ꯈꯔ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯣꯏꯅ ꯎꯔꯝꯕꯗꯨ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯁꯤꯠꯆꯤꯜꯂꯛꯄꯗꯒꯤ ꯌꯥꯜꯂꯤꯕ ꯄꯣꯠ ꯈꯔ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯍꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯤꯍꯨꯟ ꯌꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯑꯗꯨꯁꯨ ꯍꯦꯟꯅ ꯂꯥꯎꯅ ꯀꯟꯅ ꯄꯥꯔꯛꯈꯤ꯫ ꯁꯨꯝꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯥꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯉꯣꯟꯗ ꯅꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯎ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯎ ꯑꯗꯨꯗ ꯌꯥꯜꯂꯝꯂꯤꯕ ꯈꯨꯗꯤꯡ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡꯃꯛꯇ ꯑꯣꯏꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯁꯥ ꯊꯨꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯅꯤꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯊꯣꯝꯇ ꯍꯥꯏꯖꯩ, ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯤꯡꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯔꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯅꯕ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯑꯣꯏꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯩ, ꯃꯍꯥꯛꯅ ꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯐꯥꯊꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯝꯅ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯡꯒꯪ ꯑꯗꯨꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯙꯕ ꯊꯦꯡꯅꯈꯤ꯫ ꯃꯥꯙꯕꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯩ, ꯆꯟꯗ꯭ꯔꯀꯂꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯃꯗꯒꯤ ꯈꯨꯡꯒꯪ ꯑꯄꯨꯝꯕ ꯑꯋꯥꯕ ꯇꯥꯔꯦ꯫ ꯀꯩꯅꯣ ꯎꯄꯥꯏ ꯈꯤꯇꯪ ꯊꯨꯅ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯍꯥꯏ, ꯅꯪꯅ ꯋꯥꯔꯤꯕꯗꯨꯝꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅꯁꯨ ꯋꯥꯔꯤꯕꯅꯤ꯫ ꯈꯤꯇꯪ ꯊꯨꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯁꯤꯕꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯁꯤꯒꯤꯗꯃꯛ ꯅꯪꯅ ꯉꯔꯥꯡ ꯄꯣꯠꯂꯣꯏꯕ ꯌꯥꯎꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯎ꯫ ꯊꯦꯡꯅꯕ ꯃꯈꯩꯗꯤ ꯑꯩꯅꯁꯨ ꯍꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯒꯅꯨ ꯍꯥꯏꯌꯨ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯆꯟꯗ꯭ꯔꯀꯂꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯙꯕꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏꯁꯪꯗ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯍꯤꯡꯍꯧꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕꯗꯒꯤ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯆꯟꯗ꯭ꯔꯀꯂꯥꯅ ꯇꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯅꯗꯨꯅ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯈꯣꯏ ꯆꯟꯗ꯭ꯔꯀꯂꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯏꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯅ ꯑꯗꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯅꯨꯃꯥꯟꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯨꯝ ꯈꯔꯅ ꯂꯩ ꯆꯤꯡꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ꯫ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯕꯨ ꯀꯝꯗꯧꯅ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯐꯠꯇꯕ ꯂꯥꯏ ꯈꯔ ꯑꯃ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯟꯗ꯭ꯔꯀꯂꯥꯅ ꯌꯦꯛꯑꯝꯕ ꯊꯨꯝꯒꯤ ꯂꯩ ꯑꯗꯨ ꯀꯥꯜꯂꯒ ꯃꯅꯨꯡ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯟ ꯄꯨꯊꯣꯛꯇꯨꯅ ꯅꯤꯇꯤꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯀꯞꯄꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯤꯇꯤꯅ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯀꯞꯇꯨꯅ ꯀꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯆꯟꯗ꯭ꯔꯀꯂꯥꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯆꯪꯉꯛꯄ ꯉꯝꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯊꯨꯝꯅ ꯂꯩ ꯆꯤꯡꯗꯨꯅ ꯈꯥꯖꯤꯜꯂꯤ, ꯃꯟꯇ꯭ꯔꯁꯨ ꯁꯣꯜꯂꯤ꯫ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯈꯔꯅ ꯆꯟꯗ꯭ꯔꯀꯂꯥꯗ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝꯅ ꯍꯥꯏ, ꯆꯟꯗ꯭ꯔꯀꯂꯥ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫
ꯆꯟꯗ꯭ꯔꯀꯂꯥꯅ ꯀꯤꯕ ꯌꯥꯎꯗꯅ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯤ, ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛꯄꯨ ꯑꯋꯥꯕ ꯄꯤꯕ ꯀꯔꯥꯏꯗꯒꯤ ꯑꯆꯨꯝꯕꯒꯤ ꯋꯥꯌꯦꯜꯅꯣ? ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯖꯥꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯣꯠꯂꯣꯏꯕꯗꯨ ꯌꯥꯎꯈꯤꯕꯃꯛꯇꯅꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯈꯨꯝꯃꯤ, ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ, ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯪꯒꯤ ꯅꯆꯥꯒꯤ ꯍꯟꯗꯨꯅ ꯋꯥꯖꯧ, ꯑꯇꯩꯒꯤꯗꯤ ꯇꯣꯛꯈꯣ꯫ ꯆꯟꯗ꯭ꯔꯀꯂꯥꯅ, ꯑꯩꯒꯤ ꯏꯆꯥꯗꯤ ꯆꯍꯤ 15 ꯐꯥꯎ ꯐꯥꯖꯗ꯭ꯔꯤꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯍꯪꯒꯠꯅꯐꯥꯎ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯩ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯆꯟꯗ꯭ꯔꯀꯂꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒ ꯅꯪꯒ ꯀꯔꯤꯝꯇ ꯌꯦꯛꯅꯕ ꯂꯩꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯅꯪ ꯂꯥꯛꯀꯅꯨ, ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯧꯍꯜꯂꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯛꯏ, ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯥꯅ ꯍꯦꯛ ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡꯅꯔꯕꯗꯤ ꯁꯤꯡꯅꯕꯒꯤ ꯊꯕꯛ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯩꯔꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯎ, ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯆꯟꯗ꯭ꯔꯀꯂꯥꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯊꯦꯠꯂꯝꯕ ꯃꯩꯔꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯑꯗꯨꯝ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯍꯨꯝꯃꯛꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯂꯦꯞꯇꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ, ꯑꯗꯨꯗꯒꯤ ꯍꯨꯝꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯑꯗꯨꯕꯨ ꯃꯨꯠꯊꯠꯄ ꯉꯝꯈꯤꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯂꯥꯛꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯁꯨ ꯃꯩꯔꯥ ꯆꯨꯈꯠꯂꯤ꯫ ꯃꯩꯔꯥ ꯑꯗꯨ ꯆꯨꯈꯠꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯁꯨ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯁꯣꯜꯂꯤ꯫ ꯑꯉꯥꯡꯕ ꯊꯧꯔꯤꯁꯤꯡꯅ ꯑꯃꯨꯛ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯀꯤꯁꯤꯟꯅꯗꯨꯅ ꯃꯟꯗꯤꯔ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨꯅ ꯀꯣꯏꯅ ꯑꯃꯨꯛ ꯈꯥꯖꯤꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯃꯥꯙꯕꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯤꯠꯊ ꯅꯥꯟꯊꯍꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯧꯊꯣꯛꯇꯨꯅ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯂꯦꯞꯇꯅ ꯃꯟꯗꯤꯔ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯛꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯂꯒ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯗꯒꯤ ꯑꯃꯨꯛꯁꯨ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯎꯈꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡꯕ ꯊꯧꯔꯤ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯈꯔꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛ-ꯁꯦꯟꯕꯗꯤ ꯉꯝꯃꯛꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯕ ꯀꯥ ꯍꯦꯟꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪ-ꯍꯩꯔꯕ ꯃꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯗꯨꯅ ꯃꯐꯝꯁꯤꯗ ꯀꯧꯔꯛꯀꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯛꯀꯅꯨ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫